Ita, nangna warisi mayaidagi oina engonda libire. Warisi haubudagi amukta liroba. Ta, warisi ay lirage. Ay pabungna dairida sumna irama. Ay pabungno athaba kungkang amadagin. Ay pabungsu laikitre. Ay imaga. Ayga itaimaga akoy tamoga itaimagi machanupi aina yamna luna tawjabi thoi mana school chatlamdai aina dum thinbiba school halakpa aina dum lobiba nongmadi aina pung tabu ngairingai aina kada lairik yengnu laingaida ichan tumbido lobu chatpasu nanghautre madi school dagi halaga yam shauna jangaga engonda ngang lerami khatona lobu lakni hardi kaigi laktiba khaton nang ayun luna tawpidrabo ayun nusidrabo aina chantumbi pungda riana I ngairambani khaton lobu lakki tormani angangduna ningai adum to ingonda itaimana chakhumdagi chantumbi lao mama cha loire nang khaton yet no lao haina kauri chantumbi do aingonda tum saudru lei aduga chantumbi do sauraga khaton nang ga tinna roi haraga namak thokre itaimana chantumbi nang khaton yet no khaton do yamna chauba exam ama tha toini aduna nang khaton yet pa yate ko itaimana adumana haibada chantumbi namo mama madi ai lobu lakni ha ga kaigi laktriba itaimana aduneba nang khaton do nangda neba madi yamna chauba exam ama tha toini aduna lari yingi gaidani lo mama salon bigilo asumna itaimana chantumbi do tum pusinkre isu kanganunda lairik yengna dum lai ahing ma hojilage ahing do itumdana lairik yengna lai itaimana siba nang lairik ta dum yengdana lai nasadu so ni sangom chikra thakjiluse aina itaima thambiramu ai loiraga thage ai gidamakta da khanbada yamna waraba itaima amrati tamo masal dawna kaya luna tawbiba ay mapangan sholaba ima na mapangan sholi khanna manaw ibu pok masa dawna yamna luna tawbi nayak leraga ichan tumbi do ay kada changai adaga khaton di hayang chakrani hai ay birthday yaronda bida chattoira khaton aina ichan tumbi khaton ichan tumbi ki birthday yamni ichan tumbi ki birthday do khaton na yam chauna tawdoini ichan tumbi na khaton birthday sidi suni su bala su nokcha su loina haisiko haina khuthek tuna hai nongale ichan tumbi ki birthday numit oire ichan tumbi ki birthday August ki date 1 ai chatani haibada aina yamna lum tawjabi ichan tumbi do aingunda kon na kapi khaton kaidangoi laktoino haina aingunda kon na kapram aina chatlage haina gari karam taida ichan tumbi do adum jandra le itaimaga tamogana ichan tumbi nang khaton do chatlamdaida mapukning nungsiangana haina ichan tumbi pusinkre gari da tungna lakpada gari driver ahandana ibungo nang bukanagi machana aina mama leigitaba oza ibon haibado magi macha ahandana noigi pabungdi yamna phabani ma nuksibani da primary ki headmaster ni lekai sibu phanabata honaba noi pabungni ahandana ibungo noigi de nachinau kaya no aina mama aikogi ichinau ani ni tamoga iga phai
Nakhoigi tamodi kei thabak hotnari haina ahanduna hangai. Aina mama sarkar gi thabak amadi tawi. Ahanduna ho phai phai nachinau ne nungai na panminau ko haina nungai be wari saduna ahanduna engonda mafam jaubu khangalamde. Imphal jaude ai lainaba bara leifam thire. Thiba yaba thire chattuna adubu ahangba amta phangdre. Kadaidabu thiruduino haina mafam amada mu chatlaga hangi. Adusu phangdre. Laptopna ahalama chatpa aina urami. Ahanduda hange haina aisu pharpur tane. Ahandusu thabak thiengbagi mawong oina ui. Yam phingna pharpur chatlam. Aina ahandubu tanajai. Adubu ahandu puksing jeng duna pharpur chatli. Masu thabak yamna thiengba mi mawong mali. Aina ahandu tanajaraga ahanduda aina oja kainomta hangjagi haina kauram. Oja ai lainaba bara thijabane. Mafam ani humsu changjarure bara amata phangdre. Ojana khangbiradi bara mafamta takpiyo. Ojado puking yamna chawba mi oirami. Mahakna khut thinduna jaga ama takpirai. Jagaduda ai lagle. Ai manungda changsillaga kana laige haina kaure. Ngaihak lairaga mau ama thurai. Mau aduda aina itima khoigi mafamsida bara sale hai. Lainaba bara amta pibiyo. Aisu tuition tawraga laigadabne itaimaduna hoi sale. Du mafamsidadi yombudu leite. Aina itaimana phanaba amta sinbiyo. Itaimana phone tawraga hai. Yabiduna ai mafamdada laire. Ai mafamdada laiba hapta animuk sure. Tuition mafamda aiga yamna cross oigadaba marup amasu phangle. Mahakki mingna James. Adubu James di lairik laisusu adumak phai. Adubu mahak yumgi aningba apambagi mayokta nattaba thabak kharadi tawi. Aina James da yam toina mangonda hai. Adubu made aibu ikaibana indi ilaga arunba thabakti adumak tawi. Satra mayam oja mayam nasu ikhangta khangi. Ojana su mangonda toina hai. James nangna tawriba thabaksi tawganu. Adubu kaya thawoide. Ojada su usittabai mawong adumak tawi. Hana ngausinaramba misu natte. Lairiksu adumak phai. Adubu maga puluriba maga tinnariba sangaduna nongmagi magi ahomba adumak lai. Class tasu ojaga maga toina su khanai. Ojana hairubaga mana khundurupana adumak heli. Ojasu fubu chaibadi ngamda. Ngangamlaga hairamlaga adumak thoki. Oja thokra matungda James na aingonda wakali. Kaino punsiba ojana tawisibu. Magi takpham thokpa adum takkidi leiti. Aingonda bu waraktana. Aina James nang ojada adumaina haiganu. Oja haibase aikhoibu takpi tangbi namsni. Aikhoigi asoiba kayado ojana chumthokpigadoine. Adumba tawganu nang. Aina kayarak anasu James sathiyami. James punsi haibase anirak halakloi. Aduna nanga loinariba misingdo afaba mi natte. Aduga nang imung manunggi mayoktasu lepkanu. Nanga loinariba misingdo adu afaba mi natte. Nang gyalamuktadi taw. Aina kayarak mangonda hai. Adubu mana ingonda amaksu hai. Punsiba aigi imung manunggi mayokta aina lepa natte. Aina loina tinaruba aigi sangaduna aigi punsise nongmagi adumak lekha tarai. Adubu punsiba ai phattaba midi natte. Ai ima babagi mayokta lepasu natte. Aigi punsi nangna amuktadi mayon chongkhalu punsiba. Aigi punsise nangna amuktadi mayon chongkhalu. Fare James nang hayengdagidi makhoigasu loinaru. James na hoi punsiba ai makhoiga amukana loinaru. Tuition mafamdagi halakle aina kaada change tawbada nupi ama aiga michane. Mahakto atai kana natte.
ꯑꯩꯈꯣꯏꯒ ꯚꯔꯥꯗ ꯂꯩꯃꯤꯟꯅꯕꯤ ꯃꯃꯤꯡꯅ ꯇꯝꯐꯥ ꯑꯩ ꯀꯥꯗ ꯆꯪꯂꯛꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩ ꯃꯍꯥꯛ ꯑꯩꯒ ꯃꯤꯆꯥꯟꯅꯕꯗꯣ ꯅꯨꯃꯤꯠꯇꯨꯃ ꯑꯩ ꯈꯟꯒꯅꯨ ꯍꯥꯏꯕ ꯌꯥꯗꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩ ꯀꯔꯤꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ